Technopol district ki Howland Pai village da accident thokpada gari asida tonglakpa Kuki punamak side hari hospital yawba ngmdre haina social media sing da thaganarakre Laibak mangningai oiba polam punamak Athingba thamle haina endok na phongdorakre Anti-Narcotic Drugs Organization Kanglaipak Endok na Lebak Segi Yanglen Saru Oiriba Nahak Yabu Achumba Lambida Puda Bohona Bagi Sathariba Tabak Thoram Singda Kuro Oiriba Lebak Mang Nabagi Masak Oiriba Polam Punamak na Honana Kanglaipak ki Lemaida Athingba Thamle Haina Organization Asagi Publicity Secretary Laisram Langam Giserol Amana Phongdorakpe Organization Asina Athingba Thamlaba Polam Sing Adudi Makal Khudimaki Hidak Manage Polam Sing Makal Khudimaki U Beer Heroin number 4 Kane brown sugar WY tablet amadi makal khudimaki mayai kaba chinjak oina sizinaraba polam khudimak sigi mathakta miyeng sanglagani hari haukiba kumja 2025 ki December maridagi endok na mayai kaba chinjak ki mayokta lepalaitana awareness program satharakliba satliba sahi 2026 ki December phawba sahi amachuna sathagane laingat na lauthukiba ki matungina school amadi college ki akoibada mayai kaba chinjak ki polam yoliba singi matangdasu miyeng sangbaga na school gi mahiro singna dukan singdagi mayai kaba chinjak leiduna sabi yaroi masida araibasu ayonbasu asabasu phaba punba thorakpada apafatagi tekjak masa masagi oigadabani hari Silongi Rajbhari karam tawdori khangdre haina phongdorakre Manipur ki itihas ka sagonariba mafam Silong Rajbhari semgatpagi thabak hak thengnana yengsinaba Manipur lengak na semkriba monitoring and supervision committee ki thabak leptuna leikiduna mawa mapaw takidre amaromda thugai kraba Silong Rajbhari building restoration reconstruction ki thabak PDA na tawba ngamlaroi hana Manipur lengak ki art and culture department ta khangan khibana wathok oikraba Silong Rajbhari building semgatpagi thabak karamna paikhat kadage haiba khangdana leiri hairi mamang sahi October 10 the Monitoring and Supervision Committee for Reconstruction Restoration of Historic Manipur Rajbhari Building Haiba Committee ama Manipur lengak na semkhibani committee asina watho oikraba Silong Rajbhari segatpagi thabak hak thengnana yengsinbaga loinana nauna sagat kadawriba building asi sagatpada hanagi original design adugi historical record amasung photograph na chingba yenglaga madu ngakna historical features sing amasung madugi manana paikhanba yauna term of reference ki matung inna sabra haibadu yengsingadabani thugai khraba hanagi structure aduda yauramba masaksing adudagi sizinaba yabasing sizinanaba amade heritage conservation expert sing nektuna building adugi hanagi masak amaso belu mahandana semjinba yanabagi ayabasu committee aduda piribani committee ki terms and conditions da yauraba maru oibasingi manungda puwariga sagonaraba Manipur Rajbhari building nongna sabada hanagi masaksing sizinaba yaba sizinanaba yengsinba exhibition hall saba gallery saba sida thamgadaba polam sing laibagi thabaksu yengsinbaga loinana hanagi building adugi architectural design historical feature park sauba quality control hanagi building da yauramba masak sing sizinaba yaba sizinaba asin singba singsu committee ni yengsingani hari thajaba yaba pawge likhun singna phongdorakpagi matungina Manipur lengak ki art and culture department PDA na tha amarungi mamangda iba cherol thaduna Silong Rajbhari building reconstruction restoration tawbagi thabak paiba ngamberoi haina khanghalakle hari DPR adi building asi reconstruction restoration tawbagi wafam oirabasu hojik tawgadaba sikarino reconstruction tawgadra natraga restoration tawgadra haibagi matangda chapchaga wafam amata leitre hari wathok oikhra matungda Manipur lengak na monitoring and supervision committee for reconstruction restoration of historic Manipur Rajbhari building semkhra matung makha taba amata lokholakpa leitre lengak su committee su tamina laikre masina maram oiraga PDA na arts and culture da se ikhiba oiramba yai adubu thabak paiba ngamlaroi haina se ikhibagi matangda di chapchana khangba ngamdre haiba wafam thajaba yaba pawgi likhun singna khongdorakle reconstruction ki thabak ti PDA na paiba ngamgani adugo restoration ki thabak ti PDA na paiba ngamloi maramasina sengbat kadawriba Rajbhari building ase reconstruction tawgadra natraga restoration tawgadra habasi hana lepkadabani haba wafam thajaba yaba pawgi likhun asina makhata na phongdorakle miwai taruk ki mathakta special CBI court na charge frame tawkhre hari
Manipur thokliba irang asida nupi ahumbu phi thongdana miyam mamangda puraga chatlui haiba thodok mari lenana chatharakiba case da mioi taruki mathakta Special Central Bureau of Investigation CBI court na charge frame tawkhre lenana makhogi mathakta trial chathanaba khangan khre hadi kumja 2023 gi May 4 da thokiba thodo amada nupi ahumbu miyam mamangda mafi maron amata yaudana lambi da puraga chatkibagi thodo adu thoki amasung victim amaki mari mata oiba nupa ani buna miyamna hat ki hari crime adu gi video sing social media da thadorpodagi thodo adu lebak pujau thin ki bani hari special CBI judge Satra Bukhan Gogoina hai trial sathanabagi damak madugi matik saba masak sing laire amasung accuse ni haba mioi taruk ma court asina trial sathanaba khangan ki accuse sing adu Manipur dagi video conferencing ki khuthang da court ta puthoki amasung makhoi gi mara sing adu lauk thorok matamda makhoina mara laite hana phongdokki CBI gi prosecutor Swayamjit Sharma na court thamkhibadi case asigi matang da thijinbada offense adu da accusing asi yawbugi wafam sing khudam changda matik chana leire charge sheet ta palleba charge sing adu sawgotpa masakya agency asina matam chana khongkatki adu monamak defense council na di sediba mara sing adu yaningda ba utki CBI na puthokliba offense adu gi accusing adu da sediba mara adu summi haba yaba masa amata yawde haiki case adu gi sensitive oiba maong adu da case asi thijinaba CBI da sinakhibani Manipur gi irang asiga mari lenana FIR kungatare lokhalaga thijinba haukibane masigi manungda nupi amasung angang singi matakta chathaba crime singa mari lenaba case ahomna khulai lakpa mi hatpagi case ani amasung rioting mi phaba amasung criminal conspiracy ga mari lenaba case tarama panjawi hari court amakha na hojik central jail sajiwada leriba accused mari huirem Herodas Lingombam Tomba Elias Tonthin Yumlembam Jiban Singh Elias Nauksa Elias Sana Pukri Hongbam Suranjoy Guwahati da transfer tawraknaba khanganki amasung charge sing adu sign tawnabagi damak January 13 court ki mamangda masa puthonaba khanganki haidi sana hanbi matam pumbagi oina kanglai pakta changlakpa athingba thamle haina phongdorakhre Miyam chasinga natabali chat minabata natana iramdam asigi miyam da jali not amadi sana pigani haiduna miyo kiyadagi namthak tawraga sel lakpagi thabak chatharambadagi khundrakpam awang laikai dagi Laisram Premchandra gi loina bi sana hanbibu warakhibaga loina matam pumbagi oina kanglaipak ki leimaida changlakpada athingba thamle haina aina thingkharaba kanglaipak Communist Party KCP gi publicity secretary kanglai purel na khuyek pidura thadorpa cherol amane khanghalakni cherol aduna makhata na hai Manipur State Assembly khalda hana mirep oiramba Laisram Premchandra gi loina be Laisram Omisana hanbi debi si Guwahati dagi nan Manipuri kharaga na tabali chatpaga loina iramdam asida jali not fake currency pithok pisin gi business chaw tawre habagi akhanama paw ama phangbadagi party na akhanama team ama semduna matang kharagi mamangdagi thijinba hawrakibaga loina mahak bukup sen senaduna lakhe hawkiba December 13 da Imphal gi mafam amadagi sana hanbi amadi special commando da constable oina thabak tawbi kasi khulmaya lekaidagi waikhom samita kobi nupi amasu yauna mahaki mapur ba Laisram Premchandra ga loina khundrak pomdagi longjam momosa Elias Bisal Elias Nakton ka womisak amaga pullaga Guwahati da sana biscuit ni phul lakpagi thabak chathaki hari sana sing adu longjam momosa Elias Bisal amadi sana hanbi amasung mapur ba Premchandra makhoi ahumna kanagomba amadagi puraklaga sana hanbi gi yumda thamki adubu Manipur police ki source amaga loina Guwahati gi Belkola police na makhoi bu sana biscuit piece ani ka loina fare haira claim tawki hari sana hanbi ka loina Laisram Premchandra bu matam khara jail da lehan ki lemhoriba sana biscuit tarani pa na du Manipur police ki source oikiba waton gi Rajkumar amadi Belkola police da biscuit piece nipa lauki aduga lemhoriba piece tara aduna sana hanbi Bisal amadi Sanjib Deka makhoi ahumna yenaki aduga sana hanbina tongana losinduna thamhobu sana biscuit kun aduna sana hanbina oihauki habasu sana hanbina haidropodagi khangbangam ki haide CC Purdagi mioi ani heroin kilo 4.3 amasung gari aniga konana fare hari Police control room dagi ngarang numidang thorokpa cherol amada nahan Churchanpur district ki Maukot village amasung Singhat ki marakta security force na Directorate of Revenue Intelligence DRI gi official singa khusamnaduna zathakiba operation da mioi ani heroin powder kilogram 4.3 amasung gari aniga konana fare hari faraba singdi hangkhan kap amasung
Khobjalal kawi hari makoidagi phagalabasing sapon cap sahunga kunda haplamba heroin kilogram 4.3 Bolero MN01S161 at amaso Bajaj Adventure DL01 SH3331 ni hari thawdosigi matangda Directorate of Revenue Intelligence na case ama lokhale hari Mihata Senaba RSS BJP activist Taret Mapunsi Super Jail da Lairagani Hari Kumja 2008 ta Kerala ki CPIM ki local leader ama hatpada Senaba RSS BJP activist Taret Thalasri ki court amana Mapunsi Super Kaisum Sangda Laibagi order Lauthokre Additional District Session Court ki Judge Bimal Jain Mahaki verdict Lauthokpada Sumit Alas Kutan KK Prajesh Babu Binidin K Sanal Smizos Sajis Samasung business pu mana laire haraduna Lauthoki bani Nipan Suba accused okiba K Ajit trial manungda ki hari court na Santosh Kumar B Sarat EK Sanis Samasung Kunam Pratap Ajes Punamara laite hana Lauthoki court aduna accused adugi wafam tarba matung makhogi council gisu amadi prosecution gi maikaidagi achumba hearing adu loiraba matung ngarang nokthel makhoi taret pu mapunsi supa kaisum sangda laina bu order thoki bani hari case adu kumja 2008 ki December 31 da mafam adu ki local CPIM gi lusungba Lathispu Thalaseri manakta laiba Thalai da thangna yanduna hat ki bani hari numit adu da laiktraba Lathis ka lakwinaba mamanaba amasu political gi oiba muknaba oikiba attack adu da aswapa nakhi hari US amasung Israel na strike amuk satharglabadi Iran na khut hannaba sem sare hana phongdokkhre Iran na Israel natraga USA ga lan soknaba pamde adubu karigba makhogi mathakta makhata na amuk attack sathaba hawraklabadi mapung phana khut hannaba sem sare hana leba adugi foreign minister Abbas Arasi na pawmising na phongdokkhre wafam simahak na Lebanon gi konung Beirut lakpuga thangkhibani hanam khata aduna Iran na nuclear program gi matang du USA ga yasinaba puraknabagi dabak matam da sem saduna lay tawbatabu wari sanab adu nakal amana amabu ikai khumnabana yumpham oigadabani adubu US ki maikai makoina pama mo ora sathaba yaba thabak sing adu oidabadi Iran na madubu yaba ngamloi haiki USA amasung Israel na Iran da makoigi attack sathaduna changyeng tawkhrabani makoigi changyeng adu yamna chawna asoiba mayawna ki habasu makoi khangjarabani haina Arasi ga lamina kiba Iran gi official amana phongdokhe Jammu and Kashmir da terrorist singa nungmai kapna bada security ki person ama sok lehari Kashmir gi Katwa district da thokiba terrorist singa nungmai kapna bagi thawdo amada security ki miyoi ama sok lehana official singna phongdokre official singdogi matungina nungmai kapna bagi thawdo adu ngarang numidang waram Katwa district ki Bilawar area da laiba Kahok khunda thokibani mana haiki terrorist sing laire haba paw phangbadagi ngarang numidang waram Jammu and Kashmir police ki special operation group SOG amasung atai security force singna khundu da operation sathari ngai da maphamdu da leramba terrorist singna nomai kamlakhi haina phongdokladuna makhoina haiki nomai kapsilakpudu da security personnel singna handuna kamnaki officer singduna haiki na kala digi marata pung ama hena kapna badu da security personnel ama soklaba personnel adu hospital da pukhakhe haina phongdokladuna makhoina haiki nomai kapna bada terrorist singge maikai da bisimina yawa laibra habadu di hujukmaki oina khangba ngamdre hari Mamang sahida Myanmar hunta lanmina misam chamaga kunthra gi mathakta hat ki ari Mamang sahida Myanmar gi Kachin state ta Myanmar hunta lanmina chathaba tongan ba landa singda misam chamaga kunthra hen hat ki haina Kachin Human Rights Watch KSRW na phongdorakre KSRW gi sahi gi report adu ngarang phong ki bada hunta lanmina Kachin state ki tongan bumpham singda air strike yauna artillery selling kaya kapsinduna misam chamaga kunthra hena hat ki bani report asigi matung na hau ki ba sahi da Kachin state ta Myanmar hunta lanmi gi landa da misam tarawnd sikhi amasung chamaga taratare na tamthina asopa na han ki hari report sina makha taraduna hai hau ki ba sahi da Kachin state ta hunta lanmina yamdrabada air strike manga chathaduna misam sing park taktana asopa na han ki Myanmar hunta lanmi gi air strike ta Bamo township ta labor refugee camp amada tamthiba landa chathaduna miyoi kunthra gi mathakta hat ki hari hunta lanmi gi kininga oiraba landa asibu civil society organization kiana yaning da phongdok pasu leikrabani hari
Chauba misida senabani haiba anisu courtna jail da thajankhre hari miyam thomjilaktuna amadi phukre hari Imphal West District ki Wangboy Police Station ki manung chanba khaidem maya lekai dagi khaidem ongbi chauba kawba mauna ha ama hatpagi case da mapung oina senabani haiba mioi ani court ta puthoklaba matung da court room dagi puthorakpada miyam la landa khre miyam laksin na bohanam da security ki mioi sing awaba oikhre hari mihat aduga mari leina police na phakiba access ni haiba mioi ani Yaripok Bisnu Nahadaki Samurai Lapam Kanan Bala Sahini Pumathoi Apokpa Laikhidraba Bihari Amasung Mahaki Nungsinaba Nongpo Kaitel Manbi Awang Lekai Dagi Moirang Them Dhanajit Sahi Kungamapan Apokpa Jugindrobu Police Custody Gi Matam Loiraduna Wangoi Police Ki Kangbunangak Selaga JMIC Imphal West 1 Gi Court Puthorake Mihat Adugi JC Ki members Sing Amasung Laikhidrabi Maunaha Adugi Laikai Gi Masing Yamlabi Nupi Sing Namioi Ani Adu Court Puthokane Haiba Pau Badagi Lampel Court Complex the Thomjilake, people madu the court proceedings at Hadinga the palm the Batodosing Tolaktanaba, Akanba security ngak sen Gitabak Lokat K, Mihat Adugimapung over accusing Adu court room the Putor Pada Miam Aduna pull up Thomjilatuna, accusing Gimatak the Landa K, Mapungana accused Nihari Danajit security ngak selaga, Putorapa Matamda Miam Aduna Landana Bohona K, Adumonamak Ma, Police Gari Manung the Sensen Hobudagi, Toina Kudung Tiba, Mayonaki de Hare, accused Hariba Kanan Baladi Masing Yamlaba Nupi Mayam Aduna Court Building Dagi Mapan Thorokpa Nangdringa Security Person Sing Nam Khaiduna Masam Porega Security Singna Nam Khainaraga Lake Ahenba Security Gi Myo Sing Sang Sinduna Nupi Adubu Namduna Puthoraklaga Police Ki Bulletproof Gari Manung da Hapsilaga Thauraga Zatki Hari Miyam Adu Laksena Bohonabada Miyam Amasung Security Person Singi Marakta Sauna Unkana Bathorake Madugi Mamang the Court Satakiba hearing the State Ki APP na Court accused Hariba Samurai Lapam Kanan Balabu Wang Pahung Satabada Laikhidrabi Saugi Mapureba Nare Sorga Mahakanu Sinehana Pongdo Pogalona Mihar Asisatabada Senaban Hariba Danajetsu Mahaka Nuksimari Lene Hana Pongdoke Mahak Amasung Nare Sor Asi Tamogi Hena Nuksinabagi Mari Lena Bagalona Nare Sorgi Apopi Kaidem Ombi Indiragi telephone number Asisu Mahak Nare Sordagi Laukibani Haiba Wapam Tamladuna APP na Hai Nare Sor Amasung Mahaki Marktanu Panapi Oibagi Naksinaba Mari Kiara Khana Lena Kre Amasung Matai Mana Oina Laminana Taurang Pau Tauke, Adumonamak Lake Drabi Kaidem Ombi Saubun Miamamanda, Ikaiba Piba, Mahapuki Hanba Masung, Mioi Kara Amasung, Yaripoke, Lakagi Music the Saubana Wakalaga Ot Nebiki Taudoxin Tokiba Lake Hairi. Akis ni Hariba Mioi Asina Mahakanuk Sinabatopa Mioi Morang Tem Danazet Kalona Saubu December Kunga Taruki Numidang the Makori Metuna Hatkibani Hinasu, APP na Pongdoke, Banbayabadi Lake Drabi Saubuki Mihat Kamarilina Mapuro Bamasung Manembo Anibu Court Asima January Manga the judicial custody remand P Kibalai Krabani Todo Aduka Mari Lainada Pagat Krabamio Mari Asigi Yum Zesigi Mio Sing Amasung Laikidrabigi Mapang Vilakaki Mio Sing na Tugai Duna Mangtahan Krabani Hadi Lasinumidang Pung Taretagi Matam Kaktana oil pump sing Tong Londagi Kongzang Sang Selakpa Yana Lady Hana Social media sing the Taganarakle Kadai Power Jumbo Pauno Kaminanaba Officer of a Pong Eminence